Hello, welcome back to my channel. Mayam kamay tawnarise ngasigi vlog-sidiko Sunday thangzagi aina thabak tawbado ado adum vlog macha ama sum nambane ado se akoigi inkol machane haitare akoi maron pang thabase sumana gamlada oina thayebako adudune sigi vlogdi ai kona namjarage aduduga asisina adum imung waram keka teibudo ado adum hawrabane sidagi manungda teiba lorabane santhi lengoi tawraga teibuko yumse anauba oibanina sina mapan teibagi aina adum matiyam nambane aduga asina kon keka amuk phengdoe adu loraga amuk sina amuk akigi lenghoida katpado inkhoidi kana sinadebako mei changba pot katpe yadedana aduduna phormon tawnaga chengse chamthoga kanghalla sugairaga seminebako aduga sina maitanne chengне hamuk jaingan amuk seminebako phormon dotpadusu adum video adum yarakani mayam adum yengbiyo aduga sisina babana labukta akoigi mina khoi mei thadome ado mei thadombado mana thengneiyenako puraga lakpanebako si khoi machase ngauraga chaba yam haweye ado babana mallona semallinebako asi ado aidi chade aduga sisina akhoi thabak loirakanda thabak adum tawbada warenako cha amuk loiraga cha khara thaksena adu thakpagine ado akhoi mayam tawraga thabak ngahak pothanaraga amuk cha amuk thakminare bobok baba adagi akhoi tamo hoi tawraga adum cha adum thakminare aduduga sisina amuk akhoi cha thakpa loibaga mamase amuk laebako aduna chado salona amuk cha amuk thakminare पैसा कम कापी क्या ना Siapa yang nganu kayak gini aja. hangati kai ni baju baju junta tu jata Nung juta lah sih luar betul dah nung dari yang luar betul dah dari kan tuh lagi sih. kai di nung juta lu yang sama yang sang minta tadi kan baru Jim jangan bagi pisa piu mau ya mereka nak bisi lah tu lah. Aduh tu lepas kita ngare nganu nung kau main tu tu. Aduh tu, ayam kalah salah. Salah tu. ini ini sama saya Isi bisi. Kau di nung mama tu juga mama mana tu juga no. Yang oh mama yang oh mana? Yang apa ni? Mama mana tu juga no. Nam jaga ni. aduga sisinako nungdangi lainthokda katnaba haitare aduga buko tawra seminarine ngasai khoina sugiba pochai adaidi khoina sema thamba pochai geido lainthokda loina katkadoinebako aduga sisina yongcha kari kara anau pen haitare compre akhoi nungdangda thonga chakadaba singdo alu adaidi kobi adumba mayamdo amuk kanaba amuk sem sarene ado aidi nungdangda oina thongdoebako se asi lainthokda katpa potse mingonda pijaba fattena hayebako ado nungdangda adum thongdoe akhoi charingaida cheng keka katnaba pochai katpa loiragane lauthoga amuk bobongna amuk totlebako asi tot loiraga amuk katkadoineba si totpase kaisu natteda cheng kari kara adaidi sangom afamba sangom anauba adaidi khohi adu hapaga adum totlaga isorda katpanida aduga mapangi oinadine mapangi oina katpagidi akhoi phola oina tawebako mapangina ngasai sangom aremba keka adumba laphoi adaidi khohi chuhi adu hapaga adum totle aduga amuk thadokadoineba sise thadokadoineba sise yamna leidana katpa natteko adum angamba isorgi adum khara adum katjabane
ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯕꯣꯕꯣꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯊꯥꯗꯣꯛꯄ ꯆꯠꯄꯗꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯅꯝꯕꯅꯦꯕꯀꯣ ꯃꯌꯥꯝꯒꯤ ꯄꯤꯖꯕ ꯂꯣꯏꯔꯒꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗꯤꯀꯣ ꯉꯥ ꯑꯣꯏꯅ ꯊꯣꯡꯅꯩꯌꯦꯕꯀꯣ ꯉꯥ ꯑꯉꯧꯕ ꯊꯣꯡꯅꯩꯌꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯂꯣꯏꯔꯒꯅꯦ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯒꯤꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯉꯧꯅꯕꯒꯤ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯑꯃꯅꯦ ꯏꯔꯣꯟꯕ ꯑꯃꯅꯦ